Liangmai Naga Council na Kotubu Unlawful Organization ni Laukthongnaba India gi President da memorandum thakre. Pawasi Kangla Pau si dagi laukhatsabane. Liangmai Naga Council Manipur gi President R Masung Daobo na khuyek pidu na India gi President Draupadi Murmu da point taret yawba memorandum ama thakre haina pau gi lekhun ama na haire. President da thakiba point taret yawba memorandum aduda Manipur gi indigenous tribe ama Liangmai gi oiba background ama thamle. Liangmai community na Tamenglong, Senapati, Kangpokpi, Noni amasung Imphal West yauna village samada miyoi lising humudra na saithoktu Khundaba tribe asi 2012 ta laingang na schedule tribe list ta chalankhre. Tribe asi gi masagi oiba cultural gi oiba chagangi festival asi chahi khudingi October 13 da pangthokle. Handak pangthoknaba Manipur gi chief minister bu festival asi da yahon naba tawbada Committee on Tribal Unity Kotu Kangpokpi gi general secretary oiba Laminlan singsit na sahi asigi October 18 da CMbu Senapati da satpada Kangpokpi faudu na satpa yaroi haiba statement na mathokiba si yamna laibak thiba ne. Masina Liangmai community da yamna ningba kahelle haiba wafam kaya memorandum asida palle. Kotu na Senapati gi lamda satok tasin tawbada ayerapan kaya pidu na lakli haiba wafam kaya su palle. Oirakliba phiba masi yenglaga India gi president na kumna yengsinduna Kotu asi unlawful organization ni haina Unlawful Activities Prevention Act UPAPA gi makada law gi oiba action lawkhat piyo state asida tangdulay ta na laijaba community asibo unity lehen biyo haiba wafam memorandum asida yawre East Timor da Manipuri singidamak MBBS tamna basit mga khaktuna thamlay Lisipriya pawasi Kangla Pau se dagi lawkhat savane East Timor lenga ki president gi special envoy oina thabak tawriba malem gi saknai rabi Climate and Environment Activist Lisipriya kangu jamna haijarubada yabiraktuna East Timor da Manipur dagi medical tamningba mahiroi singidamak MBBS tamnaba akhanaba sit mga khaktuna thamle haire East Timor da MBBS tamba haibasi India gi university amada tambaga samanai syllabus amade curriculum sing India ga samana na follow tawi amade fee yamna yamde tangai fadana NEET exam thaba mahiroi singna hairiba khudong saba si lawba yaga nei Akupa marol gi damak Lisipriya gi phone number 6009059349 da call tawraga khangba yagani haire. Hairiba khudong saba sigi last date November 12 da ne. Lisipriya na September thada East Timor lengak ta satpada laibag adugi president Dr. George Ramos Horta amade Education Minister da Manipur da Dr. tamningba mahiroi kaya lay sahi khudingi sit tara pibi yuhai na haijakhe Adubu ngarang Manipur gi damak sit mga khaktuna thamle haina pau pirakhibani haire. Academic session asi mathang December thadagi haugadaba maramna admission tawgadabagi matam asi yamna tena pirakpa ne haujik MBBS gi nauna ming salaba mahiroi singge counseling gi thabak yamna kanna sathare. Manipur dagi khalaba mahiroi sing adu New Delhi da laiba East Timor gi embassy da counseling tawgane. Asigumba mamal yamlaba khudong saba si pirakpa gi damak Lisipriya na East Timor lengak pusu thagat pa phongdokhi amade Matung tabada East Timor lengaka India ga setpa mari thamduna Manipur asi manglom da sangsin balaibak ama oiba ngamlaga ne mamang thada su relief camp da laiba mahiroi kaya matik saba mi amamam oina bahaiduna high tech medical college and hospital Bhubaneswar da tongan ba professional course kaya da sahi mari gi scholarship piduna lemna Lisipriya na tamalli amade lalasi da laikhidraba athauba kaya na thamlamba masa masu singsu tongan ba school kaya da Class 12 fawbalem na mahimasing taman na bagi tabakso mahang na kan na sathari haire